ꯃꯃꯥꯡꯒꯤ ꯂꯥꯏꯄꯣꯛ ꯁꯩꯔꯦꯡꯗ ꯃꯤꯌꯥꯝꯅ ꯐꯖꯕ ꯔꯦꯁꯄꯣꯟꯁ ꯄꯤꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯂꯣꯏꯅꯅ ꯉꯁꯤ ꯑꯃꯨꯛ ꯄꯨꯖꯔꯛꯂꯤ ꯃꯅꯤꯄꯨꯔ ꯗꯥꯏꯔꯤꯅ ꯑꯅꯧꯕ ꯁꯩꯔꯦꯡ ꯑꯃ, ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯈꯥꯛꯆꯤꯟꯕ꯫ ꯑꯩ ꯃꯅꯤꯄꯨꯔ ꯗꯥꯏꯔꯤꯅꯤ, ꯁꯤꯕ ꯅꯥꯏꯗ꯭ꯔꯕꯤ ꯃꯇꯝ ꯀꯧꯕꯤ ꯂꯥꯏꯔꯦꯝꯕꯤꯒꯤ ꯈꯨꯗꯨꯡ ꯏꯟꯗꯨꯅ ꯆꯠꯂꯤꯕ ꯆꯝꯂꯕ ꯃꯅꯤꯄꯨꯔ ꯃꯆꯥꯁꯤꯡꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯤꯡꯕꯨꯜ ꯄꯨꯗꯨꯅ꯫ ꯑꯩ ꯃꯅꯤꯄꯨꯔ ꯗꯥꯏꯔꯤꯅꯤ, ꯋꯥꯈꯜꯒꯤ ꯃꯍꯥꯁꯥꯒꯔꯅꯤ, ꯋꯥꯈꯜꯒꯤ ꯃꯅꯨꯡꯗ ꯌꯥꯎꯕ ꯃꯤꯑꯣꯏꯕꯒꯤ ꯊꯧꯒꯜꯂꯣꯟ ꯋꯥꯍꯩꯁꯤꯡꯅꯤ, ꯄꯨꯛꯅꯤꯡ ꯍꯛꯆꯥꯡ ꯆꯨꯝꯊꯣꯛꯅꯕ, ꯊꯃꯣꯏꯗ ꯆꯌꯦꯠꯅꯕ ꯀꯌꯥꯒꯤ꯫ ꯄꯨꯟꯃꯤꯟꯅꯁꯤ, ꯅꯩꯅꯃꯤꯟꯅꯁꯤ, ꯑꯅꯧꯕ ꯃꯁꯛ ꯑꯃꯒꯤ ꯊꯃꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯃꯅꯤꯄꯨꯔ ꯏꯃꯥꯒꯤ ꯃꯣꯃꯣꯟ ꯃꯥꯏꯊꯣꯡꯅ ꯂꯩꯇꯦꯡꯕ꯫ ꯑꯆꯨꯝꯕ ꯄꯥꯝꯕꯤ ꯏꯃꯥꯅ ꯁꯅꯥ ꯀꯩꯊꯦꯜ ꯀꯥꯕꯗ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯣꯛꯅꯕ, ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯃꯥꯌꯣꯛꯅꯕ, ꯇꯨꯔꯦꯟꯒꯤ ꯏꯔꯩꯒ ꯁꯒꯜꯒ ꯃꯨꯛꯅꯕ ꯃꯁꯤ ꯇꯥꯏꯕꯪꯒꯤ ꯂꯣꯟꯆꯠꯂ? ꯄꯨꯟꯁꯤꯕꯨ ꯅꯨꯡꯁꯤꯗꯕ ꯀꯅꯥꯕꯨ ꯂꯩꯕꯒꯦ? ꯀꯅꯥꯅ ꯀꯔꯝꯅ ꯃꯥꯌꯣꯛꯅꯔꯤꯕ ꯃꯁꯤ ꯑꯇꯥꯡꯕ ꯋꯥꯔꯤꯅꯤ꯫ ꯅꯩꯅꯃꯤꯟꯅꯁꯤ ꯂꯥꯎ, ꯏꯁꯤꯟꯁꯤ ꯂꯥꯎ, ꯏꯃꯥꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔ ꯗꯥꯏꯔꯤꯗ ꯄꯨꯛꯅꯤꯡ ꯍꯨꯕ ꯀꯅꯥꯒꯤ ꯋꯥꯈꯜꯒꯤ ꯃꯌꯣꯜ ꯆꯣꯡꯅꯕ, ꯂꯩꯇꯦꯡꯒꯤ ꯂꯩꯆꯟ ꯍꯦꯟꯒꯠꯅꯕ꯫ ꯑꯋꯥꯕ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯋꯥꯕ ꯁꯛꯂꯣꯟ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯅꯨꯡꯉꯥꯏꯕ ꯄꯦꯟꯊꯣꯛꯄꯅ ꯊꯜꯂꯝꯃꯤ, ꯇꯨꯡꯒꯤ ꯀꯔꯤꯁꯨ ꯈꯥꯛꯆꯤꯟꯗ꯭ꯔꯕ꯫ ꯅꯨꯡꯉꯥꯏꯕ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯅꯨꯡꯉꯥꯏꯕ ꯁꯛꯂꯣꯟ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯑꯋꯥꯕꯇ ꯃꯥꯌꯣꯛꯅꯔꯝꯃꯤ, ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯇꯨꯡꯒꯤ ꯈꯥꯛꯆꯤꯟꯕ ꯂꯦꯞꯂꯝꯗꯦ꯫ ꯏꯃꯥꯒꯤ ꯃꯣꯃꯣꯟ ꯃꯥꯏꯊꯣꯡꯒꯤ ꯈꯜꯂꯕꯗꯤ ꯃꯆꯥꯁꯤꯡꯒꯤ ꯃꯊꯧꯗꯥꯡ ꯀꯔꯤꯅꯣ? ꯈꯥꯛꯆꯤꯟꯕ, ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ, ꯑꯁꯣꯟꯕ ꯑꯀꯟꯕ, ꯑꯊꯤꯕ ꯐꯖꯕ, ꯍꯩꯇꯕ ꯑꯍꯩꯕ, ꯑꯔꯥꯟꯕ ꯑꯆꯨꯝꯕ, ꯃꯥꯏꯀꯩ ꯂꯤꯁꯤꯡ ꯂꯤꯁꯤꯡꯅꯤ꯫ ꯈꯥꯛꯆꯤꯟꯁꯤ ꯂꯥꯎ, ꯏꯆꯤꯟꯁꯤ ꯂꯥꯎ, ꯃꯅꯤꯄꯨꯔ ꯗꯥꯏꯔꯤꯗ ꯄꯨꯛꯅꯤꯡ ꯍꯨꯕ ꯀꯅꯥꯒꯤ ꯋꯥꯈꯜꯒꯤ ꯃꯌꯣꯜ ꯆꯣꯡꯅꯕ, ꯂꯩꯇꯦꯡꯒꯤ ꯂꯩꯆꯟ ꯍꯦꯟꯒꯠꯅꯕ꯫ ꯌꯨꯝꯊꯣꯡ ꯌꯨꯝꯊꯣꯡ ꯀꯪꯂꯩꯄꯥꯛ, ꯅꯤꯡꯊꯦꯝ ꯅꯪꯒꯤ ꯁꯥꯃꯨ ꯍꯛꯆꯥꯡꯗ, ꯃꯃꯣꯏ ꯃꯣꯏꯕꯤ ꯅꯪꯒꯤ ꯊꯃꯣꯏꯅꯨꯡꯗ ꯄꯣꯛꯄꯗꯒꯤ ꯆꯥꯎꯃꯤꯟꯅꯔꯛꯂꯕꯅꯤ ꯑꯐꯕ ꯑꯃꯁꯨꯡ ꯐꯠꯇꯕ, ꯑꯀꯤꯕ ꯑꯃꯁꯨꯡ ꯑꯊꯧꯕ꯫ ꯅꯪꯅ ꯅꯁꯥꯒꯤ ꯌꯥꯏꯐꯅꯕꯒꯤ ꯈꯜꯂꯕꯗꯤ ꯑꯆꯨꯝꯕ ꯐꯖꯕ ꯊꯣꯏꯕꯅꯤ꯫ ꯍꯧꯒꯠꯂꯨ, ꯍꯧꯗꯣꯛꯃꯤꯟꯅꯁꯤ ꯂꯥꯎ, ꯑꯆꯨꯝꯕ ꯊꯃꯣꯏꯅꯨꯡꯗꯒꯤ꯫ ꯃꯇꯝꯅ ꯍꯧꯈ꯭ꯔꯕꯁꯨ, ꯍꯛꯆꯥꯡꯅ ꯀꯦꯝꯈ꯭ꯔꯕꯁꯨ, ꯑꯆꯨꯝꯕꯗꯤ ꯂꯦꯡꯗꯅ ꯂꯩꯍꯧꯒꯅꯤ꯫ ꯈꯥꯛꯆꯤꯟꯂꯝꯁꯤ ꯂꯥꯎ, ꯃꯅꯤꯄꯨꯔ ꯗꯥꯏꯔꯤꯗ ꯄꯨꯛꯅꯤꯡ ꯍꯨꯕ ꯀꯅꯥꯒꯤ ꯋꯥꯈꯜꯒꯤ ꯃꯌꯣꯜ ꯆꯣꯡꯅꯕ, ꯂꯩꯇꯦꯡꯒꯤ ꯂꯩꯆꯟ ꯍꯦꯟꯒꯠꯅꯕ꯫ ꯈꯥꯛꯄꯨ-ꯈꯥꯛꯆꯤꯟꯂꯕꯗꯤ ꯃꯇꯝꯒꯤ ꯃꯒꯨꯟꯒ ꯂꯣꯏꯅꯅ ꯆꯦꯡꯒꯨꯝꯅ ꯃꯇꯣꯟ ꯊꯤꯡꯒꯠꯂꯛꯄꯒꯨꯝ ꯁꯅꯥꯒꯤ ꯆꯦꯡꯒꯨꯝ ꯆꯣꯡꯂꯛꯀꯅꯤ ꯃꯅꯤꯄꯨꯔ ꯏꯃꯥꯒꯤ ꯇꯝꯄꯥꯛꯇ ꯃꯣꯃꯣꯟ ꯃꯥꯏꯊꯣꯡꯅ ꯂꯩꯇꯦꯡꯂꯒꯅꯤ꯫ ꯌꯥꯏꯐꯔꯦ꯫ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯑꯣꯏꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ, ꯑꯃꯁꯨꯡ ꯁꯤꯌꯔ ꯋꯤꯠ ꯐ꯭ꯔꯦꯟడ్స్ ꯑꯦꯟ ꯔꯤꯂꯦꯇꯤꯚ꯫ ꯊꯥꯒꯠꯆꯔꯤ꯫ ꯁꯩꯔꯦꯡ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯑꯥꯔꯊꯗꯤ ꯑꯁꯨꯝꯅ ꯅꯦꯕ ꯌꯥꯏ: ꯈꯥꯛꯆꯤꯟꯕ ꯌꯥꯎꯗꯅ ꯅꯨꯡꯉꯥꯏꯕ ꯌꯥꯏꯐꯕ ꯄꯣꯔꯛꯄ ꯉꯝꯂꯣꯏ꯫ ꯑꯋꯥꯕ ꯑꯣꯏꯔꯛꯂꯤꯕꯁꯤ ꯃꯈꯣꯏꯅ ꯈꯥꯛꯆꯤꯟꯗꯕꯗꯒꯤ ꯑꯣꯏꯔꯛꯂꯤꯕꯅꯤ꯫ ꯅꯨꯡꯉꯥꯏꯕ ꯑꯣꯏꯔꯛꯂꯤꯕ ꯈꯨꯗꯤꯡꯃꯛ ꯑꯋꯥꯕ ꯃꯥꯌꯣꯛꯅꯈꯤꯕ ꯉꯥꯛꯇꯅꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯍꯤꯔꯝ ꯀꯌꯥꯗ ꯈꯥꯛꯆꯤꯟꯗꯨꯅ ꯍꯤꯡꯂꯛꯄꯗꯒꯤ ꯅꯨꯡꯉꯥꯏꯕ
oirakpa ngamlibani. Khakpu-khakchinlabadi karigumba awaba matamda thabak adumak lai. Manipur imana yaiphaba pamlabadi masasingna hiram lising-lisingda Khakchinba git tangai phadaba lay. Lau khakchinminasi Manipur Diary da haina Seireng asina nainari. Thank you.